ꯄꯨꯟꯁꯤꯁꯤꯗ ꯁꯨꯃꯥꯏꯅ ꯂꯦꯟꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯕꯅꯤ ꯌꯥꯔꯒꯗꯤ ꯁꯥꯔꯅꯅꯦ ꯁꯥꯔ ꯈꯣꯡ ꯄꯥꯏꯔ ꯍꯥꯏꯖꯒꯦ ꯑꯝꯇꯗꯤ ꯊꯨꯅ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯋꯥꯔꯦ ꯁꯦꯠꯄ ꯆꯥꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯁꯦꯠꯅꯤꯡꯉꯤ ꯐꯖꯕ ꯆꯥꯅꯤꯡꯉꯤ ꯀꯩꯅꯣ ꯕꯣꯟꯅ ꯌꯣꯛꯄ ꯆꯦꯡꯂꯥꯟꯅꯗꯧꯅ ꯈꯖꯤꯛ ꯈꯖꯤꯛ ꯑꯊꯥꯕ ꯄꯤꯖꯔꯒ ꯂꯦꯟꯕ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝ ꯋꯥꯔꯦ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏ ꯁꯥꯔꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔ ꯀꯥꯔꯗꯀꯤ ꯃꯇꯥꯡꯁꯦ ꯂꯦꯕꯔ ꯀꯥꯔꯗꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯄꯩꯁꯥꯁꯤ ꯆꯪꯒꯅꯤꯅ ꯇꯧꯔꯒ ꯄꯤꯔꯛꯀꯅꯤ ꯇꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯕꯤꯔꯛꯇꯕ ꯑꯗꯒꯤ ꯍꯟꯗꯛꯀꯤꯁꯨ ꯄꯤꯅꯦꯗꯤ ꯍꯥꯏꯔꯤ ꯑꯗꯨ ꯄꯤꯔꯛꯀꯗ꯭ꯔꯥ ꯄꯤꯔꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯖꯗꯦ ꯃꯗꯨ ꯀꯔꯤ ꯂꯩꯕꯅꯣ ꯑꯗꯨ ꯁꯥꯔꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯌꯣꯅ ꯁꯤ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯑꯗꯒꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔ ꯀꯥꯔꯗ ꯐꯪꯗ꯭ꯔꯤꯕꯁꯤꯡꯁꯨ ꯂꯦꯕꯔ ꯀꯥꯔꯗ ꯐꯪꯅꯕ ꯑꯃꯨꯛꯇꯪ ꯁꯥꯔꯅ ꯁꯤꯟꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯈꯤꯇꯪ ꯁꯨꯝ ꯍꯥꯏꯖꯅꯤꯡꯕ ꯀꯥꯔꯗꯁꯦ ꯄꯦꯟꯁꯤꯟꯒꯤꯁꯦ ꯁꯤ ꯑꯝꯇ ꯀꯥꯔꯗꯇꯤ ꯈꯔ ꯐꯪꯕ ꯌꯥꯎꯔꯦ ꯐꯪꯗꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨ ꯁꯥꯔꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯥꯔꯈꯣꯏꯅ ꯁꯤꯟꯕꯤꯔ ꯑꯝꯇꯪ ꯄꯩꯁꯥꯗꯣ ꯑꯝꯇ ꯐꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯤꯇꯪ ꯐꯪꯉꯒꯗꯤ ꯑꯩꯈꯣꯏ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯣꯜ ꯄꯦꯟꯁꯤꯟꯒꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯕꯅꯤꯅ ꯁꯥꯔ ꯍꯣꯏꯅ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯁꯥꯡꯉꯦ ꯆꯍꯤ 3 ꯍꯥꯏꯔꯛꯑꯕꯅꯤ나 ꯌꯥꯔꯒꯗꯤ ꯃꯣꯔꯦ ꯍꯥꯏꯕ ꯂꯝꯗꯝꯗꯨꯗ ꯑꯝꯇꯪ ꯍꯟꯖꯤꯜꯂꯒ ꯁꯥꯔꯤ ꯈꯣꯡ ꯋꯥꯏꯔ ꯈꯨꯔꯨꯝꯖꯔꯤ ꯁꯥꯔ ꯑꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ 이마기 ngसा이기 펜션기도 까름바 펜션기 농땅 딱비로미 올엔 펜션기 올 에스 펜션기 올엔 펜션기 아도 갓부디 khara phangba yaweba phangdaba mayam yauriba sida ado paisa ju phangdabanina kitang phangaga de khoi mateng oijagadra ina khanjabaini ko khoina hajari se ado dang sinbiu sa ado yaraga di more habelam dang tadi hanjil mi sa khoi yam war khanga jani ba sida punchi da smile len se khoi yam war khanga ni ꯌꯥꯔꯒꯗꯤ ꯁꯥꯔꯅꯅꯦ ꯁꯥꯔ ꯈꯣꯡ ꯄꯥꯏꯔ ꯍꯥꯏꯖꯒꯦ ꯑꯝꯇꯗꯤ ꯊꯨꯅ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯋꯥꯔꯦ ꯁꯦꯠꯄ ꯆꯥꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯁꯦꯠꯅꯤꯡꯉꯤ ꯐꯖꯕ ꯆꯥꯅꯤꯡꯉꯤ ꯀꯩꯅꯣ ꯕꯣꯟꯅ ꯌꯣꯛꯄ ꯆꯦꯡꯂꯥꯟꯅꯗꯧꯅ ꯈꯖꯤꯛ ꯈꯖꯤꯛ ꯑꯊꯥꯕ ꯄꯤꯖꯔꯒ ꯂꯦꯟꯕ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯥꯔꯅ ꯑꯝꯇꯪ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏꯕꯨ ꯑꯝꯇꯪ ꯌꯨꯝ ꯍꯥꯏꯕ ꯃꯥꯏꯀꯩꯗ ꯃꯣꯔꯦ ꯂꯝꯗꯝꯗ ꯑꯝꯇꯗꯤ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯁꯥꯔ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ 이때마기 타모이데기 칼라가 따라이바 비도 아이코이 리엄나 망은저로이 삼나 용 아이코이나 한잘란닝가수 때모이나 짜닝가수 레미넬도 뭐 강부도가 타자나 발레 들어가디 누가르마데기 누미타봉 시바이난가 아가 사톡수 야드곰도 아두기도 기땅 나칼라니 막 ज्ञान तानना कन्ना वरी सानजरी समझमना कोई हंदक की सरकार सी प्रेसिडेंट लाखरब मतुंगदा नुक्ति की मीटिंग तौजरी सी आईटीपी की मीटिंग से कोई नुक्ति की याउजै अदुना आइना मफम मतम आई ईश्वर मक्ति नत्तबरिना आइना सुंगबा तांग अमदा हंजनबा ngंगबनी हाइबा दुदे हाइबा ngमजरोय अदुबु यारिगै सरकार न तौबु याबा तौरगा नुगाइना हंजनबा अभी हंजलोर कांदा याना वना अनिदा लेरिबा कम्युनिटी अनिदु पुंगतनरगदी कोई सिक्युरिटी गागा थबक तबसु यारोय अदर नुसीबगी पाउजेलदु पीरगा कोई कन्न होनजरी तेमदु गा खांगबिना से हाइजर कांदा आई तेमगी मिट की पीदु आई लेम मांगन जरोय थैंक यू